अहानबदे यमना मरुइबा पावम अपडेट थमजगे हातना सुनबा लेफनबा मणिपुरी लेंगकना सेमखिबा लानमीगी बफर जोन लेखोमना पलथिंगपगा पंखक ओइरे ngasina kari thoknagadaba ningthaukhongda maitai mari kangchupta ama halamle kuki singna maning tamhalle maitai gi yung mari mai thakre marai kakkalamle atopa haksang amana khut tungbunnerga samnga sakpi mathakta saichilamle haukiba me ahumdagi manipur thokliba kanglup ki irang amasung makha tarakpa oina sathariba hana sunabagi thodok sing thingnabani haiduna manipur lengakna semkiba lanmi gi buffer zone leikhomna palthingbaga manare numit khudingi kuki singna maitai hatle hayeng kari thoklagadaba sonare kuki singna maitai da sathariba kangkhun muthanaba lanjing gi saruk amoina ngasi nongalamdai di Imphal West district ki manungchanba kangchup chingkhongda maitai khungakpa ama amasung ningthaukhongda kha khunauda ngasi nungtin pung 3:30 rom tarakpada maitai mari mihathina hatkre kangchup chingkhongda sina pangkhiba maitai khungakpa adugi mari marai kuki singna kakthalamle haksangi mafam mayam amada masing khangdraba nongmai maruna kapsinbagi dakpham leirami ningthaukhongda khwaidagi ikon kona asi haksang oina phangkhiba miyoiduna makutung bunaraga pulami aduga makokto nongmai maruna kapsillaga uprang upna taraba tungda lupa sama sakpi mayam ama saisillaga thamlamle laikidraba maitai mari adudi ningthaukhong kha khuna ward number 4 dagi oinam bamon jau sahi humphumdoi apokpa laikidraba o nokul masanupa oinam manitomba sahi 38 thiam chomendro sahi 52 apokpa laikidraba mani mabu amasung ningthaujam nabdip sahi 39 apokpa laikidraba siam kawi Makhoiga satmina kiba miyoi amasu hojik phawa thiba khangdana leiri hairi haukiba hingda kangchup chingkhongda kuki militant singna nongmaina kaptun hatraba maitai adugi maming ta khelamba manoranjan chahi 19 apokpa ki ming inaw kawi mag Imphal East district ki manungda leiba thiam konjindagini thodok aduda soklaba khungakpa adugi maming na mangsa tapam thauna sahi 10 apokpa hira kawi singmairong lei inkholdagini mahag ye thangba khusada nongmai maruna panduna sokpadagi Rims hospital da pukhatuna laikanakre Pawasina makhatana hai laikidraba amadi soklaba kulngakpa ani adu kangsup kadangban amadi kaukrukna singmpham sing daga nakna leirba kul kuki khul singda masing yamlaba kuki militant singna sangselaklaba maitai kulda ngak leitana nongmai kapsilaktuna landarakpadagi khulngakpa yawbani adubu ngarang numidang kuki militant singna phawa makhali kusu kulai sizinaduna landarakpada misi mina amadi asokapan adu nangkibani laikidraba khulngakpa takelama manoranjan pikliba machanupa amadi loinabi lehauri hairi amoromda moraida kuki militant singna state force ki mathakta landarak tuna commando personnel ani hatpaga loina mari asokapan nanghankhaba matung makhata na khuthokna badangarang numidang pung 10 rom Taba matamda commando personnel amasu nongmai maruna panduna sokpadagi aru film da laikan nakre commando personnel adugi maming kumam premananda sahi nifuga mathoi kawi moirang kumom laikai dagini mahaki pukta nongmai maru ama panduna sokpadagi ngasi helicopter na puraklaga ras medicity gi ICU da aru film da laikan nari hairi nakala morom da Imphal East Sagon mang police station da konba sinam komdagi manung changsilaga leiba Maikanda ngasi ayuk pung mangaga makai rom taba matamda kuki militant singna nongmai kapsinduna landarakpada khulngakpa ama nongmai maruna panduna soklaba khulngakpa adugi maming thangjam inaucha sahi 19 apokpa inauton kawi pangai kaithildagini mahaki ye thangba phaiganda nongmai maru ama panduna sokpadagi North AO sida leiba ras medicity da pukhatuna laikan nakre haidi Serak asi dengan sinum dang uram carok pung hum kabina nifu mangarum tarak padu aja ning thukung kha kunang maning gi water supply sangduna leiba mapam sa yauna inkhon koiba amadi ising loba chat kiba punna miyoi manga gi manung da miyoi mari ku ki singna kaptuna halam badagi asi baksang phangle loina na topa miyoi adugi di hojik phawo thiba khangdana leiri presna phang pawgi matung ina kulai matik sana pairaba ku ki sing aduna lamlai kabui kullegi kilometer ani hena kum tharak laga labuk mayai da leiba water supply da laklaga miyoi mari adu tamthina halam bani hairi leikidraba miyoi sing adugi manung da mapam masa adu hana khunja sing Lauthoraki adubu thiam somendro amadi nabudipti thiba phangdana leiki mamai thangda asi bhaksang oina phangbadagi Rims ki mokta pukatkibani hojik phabu thiba khangdana leiriba atopa miyoi adu thiba ki thabuk khungak pasingna yamna kana sathari thodok adubu haktengna thengna hobo leikidraba bamon jawgi loinabi landoni na pawmi singda pongdorpagi matung ina kuki sing aduna makoina leiriba water supply aduda hek yawrakpada somendro bu nongmaina kapki adubu mahakna tobiganu haina khambada tabikide madugi matung mahaki mapuroiba mamang Magtada kaptun hatki bani madu ubadagi masana pamani tu masjen ki adubu kuki sing natanar kaptun hatki madudagi makhoi masel wari sanarga singlom da kakatun sjen ki madudagi mahaksu yum tamna selak ki bani thodok thokung adu da leiramba kumom Subhash Chandra Kaubomi amana pawmi sing thai kuki sing na seta
मियोई मंगा हलमले हाइना लाउरखी लोइना नुपी अमदी कनबिरमलबनी हाइना यामना थवई उसितब मोंगद फोंदोरखी अदुबो हुजिक फावबगी ओइनदि मियोई मरीगी असिब हक्सांग खक्तमक फंगली लोइना थीबा खंगद्रि मियोई अदु कनागी इमुंग नो हाइबदुसु सबसाना खंगब ngamdri लोइना कुकी सिंगनसु मैतै सिंग मखाताना हातखिगनी हाइना किहलकली असिगुम फिल्म असदा थानी पान हेना संगसिलकलब इरांग असिबु लोइसिनबा ngamdaba हाइबसे मणिपुरी मपा लेतबगा पंखकोइरे मरु इन सिंखोंग सिंग्यादा हिंगजरिबा नोंमगी चरा तांजरिबा मियोई सिंगदी सीनबा थादोकपगा सब मानरे लेंगाक असिना सिंखोंग सिंग्यादा सेंट्रल फोर्स मतिक चाना थंबिरे हाइदुना लाउरी अदुबु ngasi थोक्रिबा थौदोक असिदि मफम अदुदा हाना ड्यूटी तोरंबा 6 रेजिमेंट पुंखाइ मुक वालिंगै ममांगदा इसिंग लौबा लाकलमलगा हेक हनखिबनी हाइरी मखोइने लाकलंबा अदुदासु कदिसु तौरोय हाइना फोंदोकलंबा लै हाइरी ngasi लैखिद्रबसिंग अदुसु मखुता कुलाई पाइरगा लान यावबा चटपा मियोय अमत नते मरम असिना कुकी सिंगना तौनिंगबा तौबा मी हादिंगबा हालिबा थौंग असि खुदकता लेफंदुना सबसाब एक्शन लौखटपियु हाइरी थौदोक अदुबु यानिंगदेबा फोंदोकतुना निंगथौ खोंग खा खुनौदगी प्रोजेक्ट गेट फावबगी मसिंग यामलबा मियामना रिलीज चटखि खोंगचट अदुदा मिहात पसिंग पुंग कुनमरीगी मनुंगदा फादबा तारबदि असि बक्संग लौरोय सेंट्रल फोर्स लैना लैना मी हल्लाबनिना मसिगी टेक्सक सेंट्रल फोर्स सिंगना पुगदबनी निंगथौ खोंगदा मखाताना सेंट्रल फोर्स अमता थंबिरनु हाइबना सिंगबा खोलाउ कया लाउखि अदुगा मथंगी अपडेट असुना कुकी सिंगना मनिंग तमहले मैतै युम मरी मै थाखरे कुकी मिलिटेंट सिंग तंपाकी सिंग ताइना मफम कयादा हौखिबा पुंग कुनमरी असि खक्ता तमियोय तरु हाटकिबा अमदि मोरेदा ngarang मियोय अनि हालकपदगी वाथोक रिंगै सेरक असिदा इम्फाल वेस्ट डिस्ट्रिक्ट के मनुंग चन्ना लै मखुंग सिंगमांगी मैतै gi yum kaya ngasi numidan kuki singna mai thadorokre numidan bung tor khara halakpa adwaida sakhung daba kuki khulai paiba singna kum tharaklaga मैतै gi mi leinedraba yum sing adu mathang mathang mai tharakibani hairi serak asida kangpokpi imphal is amasung ukrul district ki lonaba mafaudam gi area da suku ki militant singna nong mai kapsilakpadagi maiki adumgi khungakpa singna handuna काप खिबगा लोइनना अकनबा मोंगदा खुद थोकनख्रे थौदोक अदुदा अशोक अपनगी पाउ लैत्री वीडियो सिंग बिबगी दमकता मैम पुमनंग पो अमुक हन्ना थागचरी अनोब अपडेट की दमकता ऑनलाइन मणिपुर यूट्यूब चैनल नसबनुंग सिबिदुना सब्सक्राइब टू बिरमु थैंक